Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau President rule thamgadabani Chief Minister anauba sinbada khenaba leiroi Kuki Jo organization Chief Minister Nongthumam Biren CM famdagi resign tawkhrabasu tampaki MLA nifu makcha manabana President rule thamba natana to anauba Chief Minister ama sinbada leiriba fibam asida ahongba leiroi haina Committee on Tribal Unity Kotugi Wangangloi Angelun Kipjena Fongdokre Indian Express na lauba interview amada Angelun Kipjen Hai Kumja 2023 gi May ahumdagi Manipur da irang hek tholakpadagi Chief Minister Nongthumam Biren fam thadongnaba Kuki Jo leadership na demand tawduna lakpani Kangpokpi district ta best toba Kuki Jo organization singi umbrella group ama oiriba Kotugi Wangangloi asina hai Chief Minister Nongthumam Biren fam thadolaga leiriba conflict asi hekta loisilagani haiba leite maram asina Center na pukchel sengna democratic institution amuk lehanna bahona gadabani haina su fongdoki Chief Minister Nongthumam Biren fam thadoklabana Kuki group singi core demand adu fanglabana tra haina hangba wahang amagi paukhumda Kotugi Wangangloi asina hai Chief Minister Nongthumam Biren na constitutional norm maintain tawgadabani haibasi Kuki community gi dimani adu butha kunga mathoi hena irang asi loisinna leirakpa sina haujikti irang thoanaba Hotnariba si Chief Minister Nongthumam Biren khaktana te atai tampaki mihut sing asi shuyauri makhoigi marakta karisu khena balaite haiba khanglei mangna makha tarduna hai Kuki Jo community gi wakhalda tuhatna hetpi bage ki badumak loina duna lagli adubu Kuki community de chathariba thawong lali haiba wafam asi tampaki mihut amata na ngasi fawo phongdokpa leitri Chief Minister fam thadokhiba si aikhoida yamna maruoiba amanate aikhoida maram oiriba si center government na pukchel sengna democratic institution reinstall tawgadabani haibasini Kuki Jogi mioi pumnama Imphal thadokhtuna chatkhiba haibasi geographical amadi physical tokhai tare haibasi masana taklabani maram asina Kuki Jo community gi oiba tokhaiba administration ama leiba haibasina amata ngairba solution oigani haina sumhana phongdokhi Chief Minister Biren fam thadokadabani haiba adu fam thadoklabani na haujikti demand ama fanglabana tra haina hangba wahangda Angelun Kipjen hai natte madu natte mahakpu fam thadohanba dudi Center government na mahakpu assembly floor da mahaki mathakta no confidence motion thangalakadabada adudagi ngakthokpani masidi choreography amani haina lawi opposition amadi BJP legislature marakta mahaki mayokta leirakpagi mathakta audio tof amadi Mari Lenana Supreme Court na hearing chatharagliba mayam asina center na Chief Minister Biren bu makhata na kanduna thambangam loroi dabana mahakpu fam thadokhanbani masina tana tai lambi leitabani haina su phongdokhi Makhata ba karamba political arrangement ama pambage amadi asa tawbage haina hangba wahangi paukhumda mahangna hai Manipur da president rule thamgadabani masina faba oigani hana Chief Minister resign taw hairambani adubu haujikti Chief Minister galem hauriba tampage MLA sing asigagi marakta karisu khena ba udre makhoigi marakta anauba Chief Minister ama oirakpada oiri fibam asida karisu ahongba lagloi president rule yamnamak darkar oi haina mangna makhata na phongdokhi Sambit Patrana BJP ki MLA kharaga tongan ba unabaga loinana security advisor ga su unakre Chief Minister Nongthumam Biren ngarang pham thadokhraba matung BJP Manipur in charge amadi BJP ki national spokesperson su oiriba MP Sambit Patrana ngasi hotel Imphal da BJP ki MLA Y Khemchan yauna BJP ki MLA kharaga tongan na close door da unakre loinana Manipur ki security advisor ga su unakre hairi Chief Minister Nongthumam Biren ga loinana Sambit Patra ngarang Delhi dagi Imphal da thunglakibani Chief Minister na fam thadokhraba matung anauba Chief Minister ama khandringagi mangoinana North AOC da leiriba Sambit Patraga BJP ki MLA kharaga ngasi unaduna close door da wari sanakhibani Sambit Patraga unaduna wari sanakhiba adu Y Khemchan yauna BJP ki MLA sing TH Basanta Kumar MLA Dinganglung Gangmai TH Radhishyam amasung TH Syam Kumar su yauri adumapu close door da pangthokhiba meeting aduda kari wari sanakhibagi haibagi chapchaba wafam khangba ngamdrabasu Anauba Chief Minister hamnabagi matangda legislature singi masagi oiba mawafam khandongnabagi haini Sambit Patra unarba matung paumi singna hangba wahangda MLA Y Khemchan hai party gi anauba luchingba khanba haiba adudi party gi hai command gi mathoni makhoina khalakwa misak adu aikoi pumba yagani Sambit Patra ga unaba aduda saruk yakhiba andro kreendergi MLA TI Syam Kumar na paumi singna hangba wahangi paukhumda Mahakti luchingba sinba sindabagi matangda karisu khangde chumna mahakpu unaba lakpani haina phongdokhi Paugi likhun amagi tha sigi taragani thoida senior MLA sing Delhi da koraklaga party gi high command makhoigi maraktagi Manipur gi anauba Chief Minister lauthoklaba yai hairi amarom Chief Minister Nongthumam Biren Chief Minister fam thadokhraba matung mahangna luchingba lengakta National People's Party NPP na sogalamba adu officially
withdraw tꯧरे haina NPP Manipurgi working president Nur Hassan na phongdokre Mana phongdokibada Manipur da mausagi punsida hanjilaknaba ngamdabana Chief Minister Nongthapam Biren gi luching makhada Party asina thajaba leitre mahakna Chief Minister gi fam thadokhiba sei Manipur da santi amadi mausagi fibamda hanjilaknabagi khongthang amani haiki Mana makha tarduna N Biren gi luching makhada thajaba leitrabasu center da party asina NDA lenga ka punna chatminaribana Manipur da mausagi punsida hanjilaknaba honabada makha tana BJP na thabak tawminagani Panbe yabadi ngarang nungthil Chief Minister Nongthapam Biren na mahaki fam thadokpagi cherol governor da pisankraba matung governor su fam thadokpaga ayaba pikhibani haukiba numit kharani asida leingak pairiba BJP manungda Khaibum tanabagi achouba mami ama taduna lakraba matung ngarang nungthil pung 5 ga makhairom tabada Chief Minister Nongthapam Biren Raj Bhavan da chatuna mahaki fam thadokpagi cherol governor Ajay Kumar Balada pisinkhibani Loinana governor gi maikaidagi alternative arrangement ama laktriba fawba caretaker Chief Minister oina leinaba Khangan ki bani masigi mathakta Union Home Minister Amit Shah ga mahaki official residence ta ngarang unaki bani masigi matung Chief Minister Nongthapam Biren amasung North East Coordinator amadi National Spokesperson so oiriba MP Samit Patra yauna Imphal da thorakpada resign tawkhibani ningsingba yabadi haukiba numit kharani asida Union Home Minister Amit Shah na Manipur Legislative Assembly gi Speaker TI Saityabarta amasung Mahut Minister Yumnang Khemchan butongan tongan ba Delhi da kauduna unaba leikrabani Adumakpu Union Home Minister ga unaba aduda kari wari sanakhibage haibagi matangdadi phongdu haiba yakhidabani Manipur da oirakliba rajniti gi fibam satrang sanabada khongnau bi pijaraga ningthau kanbagumbani Manipur da thokliba rajniti gi fibam asi satrang sanabasingi khongthangda yamna toina tawnaba ningthau kannaba honabada khongnau bi pija thokpagumbani chaliba tha asigi ahumdagi Leingak pairiba BJP manungda dampak tanabagi fibam amadi opposition na Chief Minister gi mathakta no confidence motion thangatnaba thawrang tawrakhibadu ngarang Chief Minister Nongthapam Biren na fam thadokhibaga loinana leiramba irang adumak loisankre masimak Bharatiya Janata Party gi national leader singna ningthau kannaba chathakhiba lalong amani ngasi February 10 dagi haunaba thawrang tawramba 12 suba Manipur Legislative Assembly gi 3 suba Assembly mifam budget mifam da opposition Congress na Nongthapam Biren na luching balenga asigi mathakta no confidence motion thangana ba thawrang torokpadagi masibu thaidongna ba Delhi gi makok thongba party luching ba singna resignation gi khongthang si thanglakhibani kumja 2023 gi May 3 dagi Manipur da ethnic conflict tholakpadagi luching ba sindokpa pamduna lakhiba ruling BJP gi MLA singna soidanamaki opposition Congress na thangalakpa no confidence motion support torkani haibagi akiba BJP gi makok thongba luching ba singda lei ruling party manungda matam kharagi mamangdagi khaibung tanaduna lakpagi mathakta Chief Minister Nongthapam Biren na Manipur gi irang asi thokannaba da achouba thodang lawi haibagi voice recording amaga mari lenana Supreme Court case file torokpadagi audio tape adu private laboratory amada state tawbada khonjal adu Chief Minister N Biren gi khonjal ga chada 93 manai haibagi report lakhiba asina ruling party manungda tholiba irang asida hena maichak pina maram amasu oirakhibani Manipur irang mari lenana Ministry of Home Affairs linkhat khiba Guwahati High Court ki hanagi Chief Justice Ajoy Lambi chairperson oiba Judicial Commission da audio tape adu mamang chehida lankhalakibani audio recording ado Manipur da irang kangkhalakpa matam kumja 2023 da Chief Minister gi residence da wari sanakhibagi recording ni haina claim tawrakhibani masigi copy amasu the wire na fangki Kuki Organization for Human Rights kohurna audio recording asigi matangda independent inquiry thabinaba Supreme Court ta petition file tawraki madugi matangda matamadugi Supreme Court ki Chief Justice D.Y. Chandrachud na luchingba bench amana petitioner gi maikaidagi audio tape adu da yariba khonjel adu scientifically proof tawraga madudagi report court asida pikhalaknaba khanganki masiga mari lenana hanagi Chief Justice M.N. Benakchaliana chairman oiba Chief Left linkhatuna khonjel adubu test tobagi report court asida hana lankhatkre mamang tha January gi aroiba sarukta audio tape adu da yariba khonjel adu Chief Minister Nongthapam Biren ga chada 93 manai haina leba sina certified tawkhibani asigumba fibam asiga matam chanana BJP party manungda mat khena ba lakhiba amadi Chief Minister bu yaningda party gi luchingba singna Manipur Congress gi luchingba singna hena mathoi piduna N Biren lenga ki mathakta no confidence motion thangana ba poram yatpa horaki adumapu poram asi tarai ba madinate
Maramdi BJP ki mangkok thongba luchingba singna backing leblaga Chief Minister na haukiba tha 18 rom asi minority kuki singi mayokta mahangna maitai boys amagi role laudun lakhibani adumapu Chief Minister Biren Buyaningdaba party ki MLA singna Manipur Congress na lenga ki mathakta no confidence motion thangana tharang lorokpasida sogotpagi fibamda lakpana MLA humfu leibagi manungda MLA kuntra gama thoina lengakta sogotpa mathau taba masing adu yoba ngamdabagi fibamda lakhibani cherak asida senior BJP leader Y Khemchanbu Delhi da kauduna Union Home Minister Amit Shah ga close door da wari sanakhiba sina party manungda luchingba sinbagi wafam ngangna bahurakhibani adumapu mahangna Imphal da halaglaba matung paumi singna luchingba sinbagi wafam leibra haina hangbada mahaki oiba wafam amata phongdu haiba yakide masigi mathakta Manipur Legislative Assembly ki Speaker T.H. Sechabertas Delhi da kauduna Union Home Minister ga unaduna wari sanakhibani amarom da Chief Minister Nongthumam Biren mahaki naknaba MLA khara ga Delhi da paisin khibagi matangda State BJP dagi Diwar gi correspondent da phongdoropagi matung ina Amit Shah ga unaba phangdabadagi madugi pendaba du kongnaba Kumbh Mela oina saru yakibani haidi adubu ngarang February 4 da Chief Minister Nongthumam Biren Amit Shah ga mahaki Delhi da leiba official residence da unaki unaba adu da BJP gi National President JP Nanda susaru yaki Chap chana chumle haibadi nataba pawgi likhun amana phongdoropagi matung ina Chief Minister gi maikaida BJP gi MLA taraga manga amasung NPF gi MLA manga khak leibana no confidence motion da mai pakani haibagi thajaba udabadagi Imphal da halaglaba matung minute taraga manga gi manung da Chief Minister Nongthumam Biren namaki pham thadokpagi cherol Raj Bhavan da chatuna Governor Ajoy Balada pisin khibani hari